Arambai News Guwahati Manipuri Pao Tabiri Singbu Ihan Hando Maktada Chingangbam Suzitarani na Kurumjari Housing Asigi Samlapa Mariba Pao Sing Lobirasi Assam gi Laikhidraba Hanagi CM Tarun Gogoi gi mafamda Aroi Boina Ikai Khumnaba Utanaba gi damak Hanagi Congress President Rahul Gandhi ngasi ayuk Delhi dagi Guwahati da thunglakibaga loinana Sankardev Kala Khetra da laktuna leisu katkre Tarun Gogoi luchingba ama oibata natana masagi thodang masak khangba matik chaba CM ne Guwahati da lakpa khudingi wari sanai kaidongai dasu lanagi wari sanakide matam punamakta Assam gi wari tamak tame mahaka wari sanabase Assam ga wari sanabagum khalli Congress ki waraba matamda party asibu luchingkhiba mioine Tarun Gogoi aigi asengba ozani mahakna laikhidabasi aigi lanai oina yamnamak mangjabani haina Rahul Gandhi na ngasi paumi singda phongdorakre Rahul Gandhi na Kala Khetradagi Gogoi gi official sangai da chatuna imung manungi miyoi singasu unakhi ngasi Kala Khetrada ayuk angan badagi numidang fawba leikidraba luchingba sibu ikai khumnaba utnanaba miyoi lising kaya kaya lakhi khwaidagi samoi thamoi sokningai oikhibade all as home dagi ahalorebi ima sing laktuna Tarun Gogoi gi mafamda ikai khumnaba utkhiba adune Asugi luchingba singsu laktuna leisu katamki hayeng pung mapandagi Kala Khetradagi Tarun Gogoi gi hakchang puduna ahanbada Rukmini gawda leiba mahaki lanai sangai da chatkane mathangda Guwahati da leiba mandir sing masjid sing amadi church na chingbada puduna chatlaba matung nungthil pung amada Guwahati gi Navagrahada state honor ga loinana potloiragane Panbayai Navagrahadagi Tarun Gogoi gi ut lauraga atopa mafam amada ningsing khubam ama sagani hairi Assam Lengakna Laikhidraba Hanagi CM Tarun Gogoi gi mafamda ikai khumnaba utpoina luchingba sibu poloigadaba numit hayeng sagol sen numit November gi tang 13 ki nungthil pung amadagi half holiday laukthokre hariba matam asida government officing semi government officing public sector undertaking corporation boards amadi educational institution namak thingani laukthokre Maifa Headquarter Amadi Rural Education Development Institute REDI Loinana Maifa Lakhipur Branch na yumbu oiduna sen langkiba mangarak suba ningol chakuba thorom South Barak Rural Development Hall da Kangabam Santi Kumar Singhana President Arambam Nandababuna Chief Guest Loinana Assam Manipuri Paibi Apunbalupki President Ahong Sangbam Ongbi Lili All Assam Manipuri Women Paibi Coordination Committee ki President Konjengbam Aruna Devi All Assam Manipuri Muslim Paibi ki President Sangita Begum Ampal gi ex-President Saubam Jayanti Iden Mar Sanjenbam Navadip na chingba akhanba miyoi singna daisa famki Secretary General Soram Thoibana Taramna Okpagi Warol PK Maifagi President Seram Hirazitna keynote address piraduna Barak Tampakta Khundariba Indigenous People Singi Ningol Singbu Puna Aikoi Amatani Nungsi Chanana Laiminagadabani Haibagi Pandamda Chahi Khudingi Ningol Chakobagi Thoram Asi Sinjabani Haiki Presidium member Sing Loinana Rihanuddin Ningombam Ranjit Khangjakpram Krishna Mohan Paunam Arun Thangzam Birena Chingwana Thoramga Mari Linana Wangangki President Kangabam Santi Kumarna Khunai ama semgatpada Ningol Oibi Singi role yamnamak chawi Ningol Singna Manipuri lon gi khongjang asibu mapung phana sogatpiu haiba wafam ama Ningol Oibi Singda thamki Mayam punna chaklen chaminaraba matung Maifagi Maikaidagi Ningol Singda angamba khudol pot tamduna Ningol Singbu ikai khumnaba utki Manipur gi Women Action for Development WAD na ngasi November tang 15 dagi horaga gender the base oiba violence campaign gi mayokta numit 13 digi khongjang ama changsinba hokre Orange the World Fund Respond Prevent Collect haiba malem gi oiba wakhlona sigi makhada campaign asi changsinbani State asida chaliba chahi asigi January thadagi November 22 fawda nupi amasung nupi macha singe mayokta hingsagi wathok chamaga humpu manga thoki haina lupasina haiki panbayai nupa lising amada nupi chatrit ka yankai teret khaktang pokpagi leibaga sigi oina khwaidagi sathiraba sex ratio Manipur na mayoknari haina handakta phongkiba data amada pankhrabane JCILPS Students Wingi Oina Nauna Thopuna Bagidamak Convener Oina Sajat Bhuyamayum
President MSF ta thogai sinabagi thoram ama ngasi JCILPS ki office ta pangthokre thoram asida mahiroi wing asigi hanagi convener Don Kumar Ningthauza President Sukna nauna thau puragadaba convener Sajat Bhuyamayumda office file amadi che changsing khusinakre Meghalaya da class 9 dagi na class 12 fawbagi classing lakliba November gi tang kuntra dagi hangdok lagani Education Minister Lakmen Rimbai na Rivoi district ki manungda khana para amasung nongpo yauna West Gentia Hills ki manung channa Jowai area gi natana atei khungang area da leiba school singi oinadi class 6 dagi na class 8 phawba mahoksagum class haunanaba haikre ngasi Meghalaya lengak na Mamit district ki manung chana Kanhamun khulda Langkai Turel gi marakta saba Belly Bridge hangdokhibaga loinana yumlo nariba North Tripura district ka state asiga samna haliba kilometer 13 sangba Jamuang Vairabi road su hangdokre hariba link road asi Mizoram dagi Tripura da pochai pubada sizinaba maroiba lambini ngasi Nagaland gi Konung Sahar Kohima da Sunbird Friendship Hostel koba residential facility ama Chief of Army Staff General MM Narabhane na hangdokre hostel asi Sunbird Trust amasong Assam Rifles ki apunba khongjang makhada sabane Narabhane na Nagaland gi Governor RN Ravi amasong CM oriba nephew Riogasu phaminaduna state asigi hojigoriba security gi phibam da khanaramki Army Chief asina awangnong pokingam kai paringda Army na sem sariba singi matang da su yengsilamki NSN IM na chahi humbudra suraba nagalal hobagi problem asi matam chupagi oina santaina na bahonabada mabukchel sengde haina center gi mathakta maral sirakre lalolubasina khangduna leiribasi makhogi asonbani haina lowroidabani masigi result nakal animaki oina mang takningai oigani hairakre Ministry of Home Affairs na lalolubasi gi cadre singi mathakta he na kanna operation changsinaba Assam Rifles ta pikhiba directive asi tasengna nungaite haina so IM na phongdorakli panba yai IM na Nagaland gi damak tongan ba flag amasung constitution gi demand tobadagi naga santi gi wari sanabasi makha chathadaduna panduna leibagi phibamda leirakli Mizoram da COVID laitat sandorakpa thingdanaba state lengak na Christmas amasong New Year gi matamda miyam pulhandanaba church singda haijakre State Health Minister Dr. R. Lalthanglia chair loduna official sing amasong church luchingba sing loinana civil society loop singa phaminakiba mifam amada church service miyam pullaga isai sakpa chakcha haijanaba amasong atei mayam punbagi thoram chathadanaba church khudingmakta haijaba haina warep laukre Arunachal Pradesh ta National Cadet Corps NCC Academy thunamak hanglagani masigidamak mafang khangdokhibaga loinana senpham kaithoknabasu wa lepnakre amasung sabagi thabak yamna thunamak hauragani hairi loinana NCC C certificate paibasingbu Arunachal Police ki direct recruitment examination da incentive pibagi wafamsu meeting asida khanakhi Assam dangasi COVID-19 ge anoba positive case chamaga marfuni thoi phangkhibaga loinana apunba confirm case masing lakani ga lising 12 supna kunma thoi yaukre lising ahum ga chani humbudra taret na active oiri ngasi Assam da mioi ani COVID number moiduna leikidabaga loinana apunba leikidabagi masing chamapan ga humbudra ni pan sukre Tripura dangasi anoba positive case kuntra manga phangkhibaga loinana apunba confirm case masing lising kuntra ni thoiga chonga kunmanga ne chatret kamar futarana active oiri leikidabagi masing chahum ga humpu taret ne Manipur dangasi anoba positive case chamaga marfutra humdoi phangkhibaga loinana apunba confirm case masing lising kunmari ga chamaga kuntra humdoi yaukre lising ahum ga chani nipuni pana active oiri ngasi Manipur da mioi manga COVID number moiduna leikidabaga loinana apunba leikidabagi masing chani ga nipu manga yaukre Arunachal Pradesh apunba confirm case masing lising tara taruka chamaga nipu marini lising ama supna marine active oiri leikidabagi masing nipu mapanni Meghalaya da apunba confirm case masing lising tarama thoiga chamri yankai marini chanipan ga marfudra humdoina active oiri leikidabagi masing chamaga tara yaukre Nagaland da ngasi anoba positive case humpu phangkhibaga loinana apunba confirm case masing lising tarama thoi yausilakle haibadi lising taraga chamapan marfutrama thoi yaukre lising amaga chamri humpu manga na active oiri leikidabagi masing humpu humdo yaukre
सिक्किमदा अपुनबा कन्फर्म केस मसिंग लिसिंग मरीगा चाट्रेट हुम्बुद्रा तरेटने चनीगा कुंथ्रा निपाना एक्टिव ओइरी लेखिदबगी मसिंग चामा सुपना अनीने अमदे मिजोरम दंगसी अनोबा पॉजिटिव केस कुंथ्रा मंगा फंखिबगा लोइदना अपुनबा कन्फर्म केस मसिंग लिसिंग अहुमगा चाट्रेट निफु मंगा यौख्रे चमरीगा कुनमा थोइना एक्टिव ओइरी लेखिदबगी मसिंग मंगाने इंडिया दंगसी गोइना हौजिक फावबदा अनोबा पॉजिटिव केस लिसिंग कुलहुमदोइगा चौहुम सुपना अहुम फंख्रे मसिदा स्टेट 13 की रिपोर्ट वाटली टोटल कन्फर्म केस मसिंग हौजिक फावबदा लाख मरफुदरानी थोई दशमिक मरी मंगा यौख्रे टोटल एक्टिव ओइबा केस मसिंगना लाख मरी दशमिक मरी तरुकने अमदी टोटल डेथना लाख अमगा लिसिंग कुंथ्रा मंगा सुपना मरफुदरानी पाने ngasi gi oina hojik phawbada covid number moiduna india da mioi chohumga yankhai manga lekhidabagi paw lakli aroibada atopa paw singda हौजिक थेंगना फंगवा पाव मगी मतुंगिना अर्जेंटीना की फुटबॉल लीजेंड मेक्सिको द सानखिबा फुटबॉल वर्ल्ड कप इंग्लिसिंगमगा चमापन मरफु तरुक लोवंगमखिबा डायगो मैराडोना ngasi हार्ट अटैक तौबदगी लेखिद्रे महाक मसागी चही हुम्फु सुख्रे चटलिबा थासिगी हौगलकपदा ब्रेन द लैबा ब्लड क्लॉट लौथोकनबगीदमक सर्जरी तौखी सर्जरी अदुदी माइ पाखी अदुबो चयोल खरगी मतुंग महाक लेखिदबने डायगो मैराडोना इंग्लिसिंग अमगा चमापन हुम्फुदा पोखिबने कांग्रेस लुचिंगबा अहमद पाटिल लेखिद्रे ngasi ayuk pung 3:30 muktabada दिल्ली के मेदांता मेडिसिटी हॉस्पिटल दा लेखिदबने महाक लेखिदबा मतमदा मसागी चही हुम्फुद्रा माथोई सुख्रे हौखिबा अक्टोबर की तांग अमदा महाक कोविड पॉजिटिव ओइखी कोविड तगी फरखरबा मतुंग अमुक नवंबर तांग 15 दा हॉस्पिटल असिदा एडमिट तौबा ताखी कोविड फरखरबा मतुंग कोविड न सोखिबदगी थोरकपा अरुबा लाइना लायोंग क्याना मरम ओइदुना महाक लेखिदबने महाक 9 लक एमपी कारमखी 3 लकना लोक सभादा अदुगा 5 रकना राज्य सभादने सोनिया गांधी की पॉलिटिकल सेक्रेटरी सु महाक ओइरमखी महाकना लेखिदबा से महुत सिनबा ngamlaroidaba कॉमरेड अमा मांगजरे हाइना सोनिया गांधीना फोंदोखरे साइक्लोन निवर ngasi ahing nongyai matung Tamil Nadu da yorokpa yari nonglei nungsida si yoroktrengei mamang Tamil Nadu da yamna kanna nong chukibaga loinana samudra mapan thangbarom da ising thumjin bahokre chaurakna pungda kilometer 115 dagina 195 yongna yangna nonglei nungsit sitlaba yai hairi Tamil Nadu da di flight bus train namak chenba lepnakre स्टेट लेंगाकना ngasi सुटी ओहेनखिबता नतना हयेंगसु पब्लिक हॉलिडे लौथोकलादुना तमिलनाडु अमसुंग पुदुचेरीदा स्कूल सिंग थिंजिनख्रे समुद्रदा nga फाबसिंगदी ngarangdagi thingba हौख्रबने साइक्लोन निवरना यामना कन्ना टारगेट तौरकनी चिंगनरिबा से तमिलनाडु अमसुंग पुदुचेरी ने मध्य प्रदेश दसु रेड अलर्ट लौथोख्रबने हौजिक फावदा एनडीआरएफ टीम 15 मफम क्यादा चाइथोक्तुना थमख्रे अतै टीम निपान अमसु स्टैंड बाय द लेरी तमिलनाडु स्टेट लेंगाकना लौखत पयाबा थौरांगसिंग लौखतखिबगा लोइनना मियाम मिटना सिंहनबा ngasi nungtil pung ngasi numidang wairam pung 5 dagi hayeng ayuk pung 6 phawba akhanaba paw leptana sandokli महाराष्ट्र दा थुंगलगदबा फ्लाइट पैसेंजर सिंगी ओइना अथिंगबा क्या थमख्रे दिल्ली गुजरात राजस्थान अमसुंग गोवादगी लाकपा पैसेंजर सिंग PCR टेस्ट तौदबा यारोय अदुगा पुंग हुम्बुद्रा माथोइगी मनुंगदा कोविड नेगेटिव ओइरे हाइबगी RT-PCR रिजल्ट पुरक्तबा यारोय हाइरे यामना समना कोविड नेगेटिव ओइरे हाइबगी रिपोर्ट पुरक्पा नत्रगा लौदबा यारोय हाइरे वेस्ट बेंगल दा रूलिंग TMC अमसुंग BJP की मरक्ता चाइनाबा हेंगलकली BJP दी ओइदबा ngangbसिंगी लंगसेकफमने अमसुंग लेबागसी ख्वाइदगी अचौबा पापनी हायरदुना वेस्ट बेंगल की CM ओरिबी ममता बनर्जीना ngasi BJP दा ngamlabadi mahakpu phau lagliba mikhalasida jail da leina mahakna Trinamool Congress po maithi han mai pakhan gani haikre TMC की MLA सिंगबु सेल पीदुना लेननब होटनै हाइदुना BJP की मथक्ता मराल सिरदुना स्टेट असिदा BJP ना पावर पाइरकनी हाइना खंजरिबसिंग अदु अरेमबनी TMC ना अमुकसु पावर पाइगनी हाइख्रे पनबयाई मेंबर चनीगा मरफुद्रा मरी लेबा वेस्ट बेंगल असेंबली की मिखल लाकलिबा अप्रैल मे थादा पाक्थोकदबने लाकलिबा जनवरी अमदगी फोन कॉलर सिंगना लैंडलाइन दगी मोबाइल फोन दा लेबागसिगी मनुंगदा कॉल तौबा मतमदा ममांगदा सिन्यो तंगाइफदना हाप्तबा याररोय सेक्टरल रेगुलेटर थ्राई
gi recommendation asi telecom department na yakhibaga loinana thorang asina telecom service ki oina number sing space marang kaina phangba ngamlagani dialing pattern gi ahongba asina tungda mathau tarakpa sing konsenba ngamnana ba mobile service ki oina ahenba number sing resource million lising aniga chonga nifumari generate tawba ngamlagani hairi Delhi da COVID case hengalakpadagi Deputy CM oriba Manish Sisodia na school sing COVID vaccine phangdriba phawba thingani lauthokre Delhi gi Education Minister su oriba Sisodia na school hangdokpa mafam singda angang singda COVID case hengalakhi school hangdokluba Andhra Pradesh amasung Uttarakhand da mahiroi amasung oja singda COVID naba hengalakpadagi amuk thingjinba takhi Mama mapa oiba ayambana school hangdokpa pamde COVID virus asi tambangamdaba virus amani hainasu Minister asina makhatana haiki amadi lemzaningai orba science film festival gi tarasuba edition ngasi virtually hangdokre bigyan prasarna science po popular ohenabagi damak sinlangba numit marini gi festival asina professional amateur amasung student filmmaker singi science film sing utpagi top khudong chaba ama pirabani Kumsi chahi gi oina bigyan prasar amasung Tripura State Council of Science and Technology na sinlangkiba thoramasi Tripura gi Deputy CM na haudokhi ngasi gi oina di Arambai News Guwahati da Manipuri Pao sanduk chaba matang saloi sinjabaga loina na amukasu hanna khurumjari